Manipur thokliba Irang asin Loisinaba Chief Minister Nongthombam Biren Stakeholder Singa Wari Sanaragani Hairabasu Chief Minister Nongthombam Biren luching makha Kuki Zo Phurup Saruk yadanaba loukhiba warep ado ngasisu hongdri haina Kuki Inpi Manipur Information and Publicity Secretary Janghaolun Haokip thadorakpa cherol amana phongdorakli cherol asina hai Irang asin Loisinga Hairabadi total separation piban natana atoba pambai amata leite Kuki Inpi Manipur nasu Kuki Zo Phurup ke fangfam thokpa demand asigidamak amade Kuki Zo ge territorial integrity ngaknaba matam pumnamakta lepkani haina cherol asina makha tare Panbai yabadi Kuki Inpi ge cherol asibak taragataret suba Lok Sabhada BJP ki miref okiba HS Benjamin Mache mahake microblogging site X thaglake post aduda Chief Minister Nongthombam Biren PMO India Prime Minister Narendra Modi Union Home Minister Amit Shah BJP ki President JP Nadda amade Assam ki Chief Minister Himanta Biswa Sarma yauna tongan miyoi kaya gi ming panduna tek tawre